Oza haiba sinfamasi taksi kasi laiba ing tapa afaba chawkatba khunai ama semada khwaidagi chawraba thodang lawriba thangwangba sinfam amani haina Chief Minister Nongthomba Birena phongdoraki amasung India Post Payment Bank ki chahi ama mapung farapagi mapok kumon thoram ngasi Post Office Imphal na susinduna babu parada laiba Head Office da pangthokre Mayambu khurumjari adomna yengbiribasi Impact News ni ai momoka salamna hauji pungja si fawagi maruiba pausing miyamda pizari Oza haiba sinfamasi taksi khasi laiba ing tappa afava chawkhatpa khunai ama semnabagi damak khwaidagi hena chawba maruiba thodang lawriba khwaidagi hena thak wangba sinfam amani haina Chief Minister Nongthombam Virena phongdorakli Wafamasi Department of Education Government of Manipur na sinduna Palace Compound laiba MSFDS ta state ki thakta pangthokiba Teachers Day ki thoramda phongdokibani thoramatuda Chief Guest ki warol piraduna Chief Minister Nongthombam Virena makhata na hai hiram khudingda oja naidaba yade malemda oja leite haiba mi amata leite ipa ima imungi ahal laman haibasina ahanba ojani ngasi aikoina asigumba fibam asida yauba ngamliba lepa ngamjariba asi oja singi matengnani state asida paliba laingak asina education sector da henna khumang sauksinaba thabak sing lepa leitana paikhalakli school fagat hansi haiba mission haudoktuna state asigi chinga masung tamda leiriba mahairoi khudingmakta afaba mapung phaba education pinaba thabak sing paikhatli Lairik tamba fangdraba mahairoi khudingmak lairik tamhanaba thaurang kaya paikhatli loinana drop off oiraba makhatana lairik tamba ngamdraba mahairoi sing admission tawhanduna makhatana mahai masing tamhalli haiki thauramatuda president ki warol piraduna education minister TS Radheshyam na hai Ozagi sinfam asi khwaidagi hena novel oiva sinfam ni khunai amagi tungi yumbi oirakadoriba afaba yumbi sing puthokpada oza singi chawraba thodang lei state asida paliba laingak asina oza singi damak amasung mahairoi singi damak khanduna education sector da awatpa leitanaba khwaidagi hena fava education ge atmosphere leihannaba paikhatpa yaba thabak thoram sing paikhatli makhatana su paikhatkigani haina phongdokhi Levagasigi President Oiramba Dr. S. Radhakrishnan gi photo da laikatpaga loinana ikai khumnaba utpa amasung state teacher award fanglaba ozan nipanda khudol pot pivaga loinana ikai khumnaba utpana thauram adugi mapung oiba saktam sing oiki Hongaiba society global gi change Sida the education ni mangan yaw the basi mit tang baza manare mayam hena khange hanjan hairu gi kanade aduna koi education sector si khara hena koi budget yamanba logo waza singi lady staff singi phibam phagana na bahona ba aduna koi government su araiba siga ga su araiba phandagi education sector sida de koi aninga encourage tawjana ba improve tawna na ba kan honari masi waza singi amadi chhatra simayam gi apunba sajok tagi ngambani aduga Manipur praja miyam gi sajok tagi ngambani oja singna akhuibu lamjing bigani akhui sama se acho great nation nama tawboda oja sing thodang mayam lagi se mada sembirakani aibagi achuba apawa nation nama oige hai tardi mioi sing se mage leiba nagarik sing se apaba nagarik apaba haibadi kathoko ngamba sacrifice to ngamba who are honest team work oina thabak to ngamba mariba nungsiba ngamba adugumba citizen nagarik mayam do le adu kana semadagi haib kana oja sing sina se India Post Payment Bank IPPB gi chahi ama mapung pharakpake mapok kumon thoram ngasi Post Office Imphal na susinduna babu parada laiba Head Office da pangthokre thoram asiga mari lainana hapta ama chupna chathagadaba Finance and Inclusion Week ki palan thoram su pangthokhi ngasi gi thoram aduda saruk yakiba IPPB Manipur gi Senior Manager Y Visheshor na haukiba chahi ama asigi manungda bank asida punna customer karor ama henbana account hanglakpana kumon thoram asi masak hena thohale mahakna makha taraduna atopa bank singda account hangba matamda tongan ba document changlabasu bank asigi oinadi supnagi Aadhaar card khaktana account hangbagi khudong chaba piri zero balance da account hangbagi khudong chaba leibata natana isagi yumda transaction khudingma yahalli amati atai atopa bank singum chahi amada saving account khudingmakta 4% ki interest ki khudong chaba fanghali haiki Manipur gi oina chahi ama asida customer listing kun lomna account hangli miyamna chahi ama asida bank asibu thazaba thambirakpana bank asi hena chawkhatnaba amadi miyam hupna bank asigi kanaba sing mamutana khangminaba hena awareness pinaba khongthang lokhatlagani haina mahakna phongdokhi फंगनब चलुब नतब बैंक से अखोना युमद पुरप हाइतारे
अदुगा बैंक की सर्विस मैम से युमगी थोंजिन सिदा हाइतारे डोर स्टेप सिदा अखोइना सर्विस मैम से पीबा पैसा विड्रॉवल ओरसु डिपॉजिट ओरसु अदगी दी एनी काइंड ऑफ ट्रांजैक्शन ओरगजु इवन मोबाइल रिचार्ज अखोइ अहनजिंगना थोकपंगमदबा डीटीएच रिचार्ज तौगे हारगजु मदु युम मक्तदा अखोइ पोस्टमैन जि लागा सर्विस पीबा ngamba मसी अतोपा बैंक सिंगना तौदबा अखोइ अखोइगी इंडिया पोस्ट पेमेंट्स बैंक सिना होदोपा सर्विस ने आई थमजगे अकाउंट से बैलेंस याउद्रगजु अखोइ मिनिमल चार्जेस अदुगुंबा कैमता लेते थ्रू आउट द ईयर पैसा लेबा मतमदा थमजनबियु हाबा अदो लेतबा मतमदजु अखोइ कस्टमर दगी चार्जेस अमता लौदे फंगनबा चलुबा नतबा बैंक Local bodies Singda Power Sinabagi Sharuk Ama Oina Veterinary Department Backyard Poultry Farming Scheme 2018-19 gi Makada Chandel District Oina Low Technology Input Poultry Ward Yenthokre North AOC da Leiba Chandel Autonomous District Council Office da Pangthokiba Achambat Thauram Amada Veterinary and Animal Husbandry Department ki Director Dr. S. Saubana Khangatlaba Beneficiary Chamaga Kunda Kusinaki Thauram aduga mari lainana Director Dr. S. Saubana haikibada Chandel District ki Oina Autonomous District Council Chandel gi Kuthangda ngasi piriba Yenau Makal Rainbow Roster asi yen loibada yamna laiba yumgi akoibada thadoklaga machinjak thizaraga hingba ngami Lomi amana paisa ichang changdana yenau sing asi loiraga sedmelon da ahen bakana ba ama leiva fangba ngamgani Chingi district singi oina ahan ba oina ngasi pangthokliba asigi matung tarakpa oina Senapati Urkhul Tamelong dasu department na pangthokani haiki Yenau sing asi loiba matamda khudong chadaba thengnaba tarabasu department da pau pibirau department ki maikai dagi angamba mateng pangani haina director asina phongdoki ngasigi thauram aduda Chandel ADC gi vice chairman S Tompau Mate veterinary and animal husbandry gi joint director Dr. KS Sur Chandrasu sarukyaki Singdadi lamsi amarang kaina sulai akoi gi backyard se amarang kaina lekre yen singsi aigi yena kha enkul ke meyam marak se se koi thaduk piraga kacha pinjing macha ma lam chatna bu su tawbira su yai no lamsi chauna leibani na machinjak si kharam kai supplement tawbiraga atei di ma thiraga su yam chaba mathanta khotlaga chaba su yam hainaba adu ma britni na su yam nagandaba nadanaba sidanaba phajana loibiraga masidagi mathang mathang sum praja singna koigi singda leibiri bai sini nau sing farmer singna yen loibasi phajana tawbiraga hayeng masidagi mathang mathang muk chauthoruk pasu yai karigumba khudong sadaba pharak taba na ek yauraga su khoida matam jana pau dum pibiu akoina matam matam gi oiba training su dum pijari Mau Infal Market Coordinating Committee na sintuna leptana pangthokliba Mau Market hayeng Yai School da pangthoklagani Yai School Athletic Club amadi Mau Infal Market Coordinating Committee ga punna khusamna tuna hayeng Yai School Hicham Yaicham Pat Manaki parking da pangthokadoriba Mau Market asiga mari lainana Mau Union Infal gi President Puni Losina haikibada jing amadi tamgi mari hena fagatnaba apunbagi wakhalon ama sagatnaba wakhalonda Mau Infal Market Coordination Committee na sinduna hayeng Yai School da pangthokadoriba market ayuk pung mari makhaidagi haugani hayengi market asida miyamna yamna pamnagadaba hawai kobi lafu alu tengnau manbi tilhau khamen sing marangkaina fangani hayengi market asigi damak maudagi lakadoriba mioi singda lambida apanba pibiganu Yai School Athletic Club na hayeng maudagi lakadoriba delegate singi chana thaknaba sillang bigani hairiba asimak yamna thagat ningai ni haina Puni Losina Fongdoki Asigi Paugi Mifam Aduda Mau Infal Market Coordination Committee ke Vice Chairman Luang Sa Chingkhai Yai School Athletic Club ki Sectional Secretary Santos Maitramsu Sarukyaki Maudigi chala hogni adugo lambi lamphanda nongai taba ajek apan tobidanaba mayamda appeal tauri police oiro kari oiro makhoi nongai na jaw hanbang oisno khoidigi haroban nongai badi Yai School Athletic Club khoina
shinba lanba honna bi banatana amu chaba thapa phobso shinge khotke haina tawse angakpa momda thagale haininga letaduna akhoi samana himina ba nongchina ba habishi thaba oina samana panthara matha mathan tawthara pase angakpa oina haroba nongaiba penjai haina mayamda phondo chari Marathi theatre gi saknairaba director Vijoy Tentinakar gi dharma Santata ko chalu ahege Manipuri londa handoklaba tumin layu wayel chathari kauba dharma amagi yaifa thoni gi thauram amangasi kaishampa thokchom laikai da laiba laikhidraba Sanaksha Ibotombi gi yumda pangthokre haiba dharma asi lamdam asigi theatre group ama oiriba Avan Grant na sanagadabani drama asigi director na Ningombam Rajen Mitaini Lakliba October mangada release tawgani hari ningsingba yabadi hariba drama asimag laikhidraba saknairaba theatre director Sanaksha Ibotombi kitna direction piduna haukiba chahi kuntra rom ki mamangta sanakrabani aduga laikhidraba director asibu ningsingba oina nauna amuk hana sanagadabani hari Matang swais the break am logzage break ki matungda Laibag asigi president oiramba Sarvapalli Radhakrishnan gi mapok kumon thauram ningsing duna ngasi Laibag asi sin batungna oza singi numit pangthokhiba gi paw amadi Manipur amasung malem gi tongan tongan ba I paw sing puduna lakchage impact news pu midyeng ta duna laibiu mayambu amuka na taram okchari bulletin asigi makhata ba paw miyam da pijari Laibag asigi president oiramba Sarvapalli Radhakrishnan gi mapok numit pu ningsing duna ngasi Laibag asi sin batungna oza singi numit palan pangthokli loinana ngasi gi numit asiga mari leinana Manipur gi Tekcham Girls Upper Primary School gi primary oza Mutum Tombi macha yauna Laibag asigi tongan tongan ba mafam singdagi oja nifuga tarukta President Ramnath Kovind National Teachers Award khusinakre New Delhi gi Rashtrapati Bhavan da pangthokpa thauram atuda President Ramnath Kovind Award ching adu oza school education gi quality hengat hanba da mating pangbata natana mahairoi amagi punsibu awonba ama purakpagi damak pukning thaugatpa oina mana asi pikhibani thauram aduga mari leinana president hai mioiba amagi lamchat sajat asi school dagi horakkadawribani oza sing asi mahairoi singi mama mapa gumbani haiki loinana president Ramnath Kovind oza singna makhoi gi fundamental responsibility adu khangadavani haiki ngasi laibak sin batungna pangthokliba teachers day gi numit ka mari lainana president Ramnath Kovind amadi prime minister Narendra Modi na oza singi mafamda yaifa pauzet pirakli loinana laibak asigi president oiramba Dr. Sarvapalli Radhakrishnan gi chamaga kuntraga mathoirak suba mapok kumonda su ikai khumnaba utli numit asiga mari lainana president ki paujel da hai oza singna angang singbu lousing piduna Laibag asigi aphaba tungi yumbi sembada lauriba chauraba thaudangbu singthaki prime minister gi warol da hai numit asina lakpada Laibag asigi president oiramba Dr. Radhakrishnan gi mafamda Laibag miyamna ikai khumnaba utli loinana Radhakrishnan na Laibag asigi education gi lamda lauramba thaudang singthaki Arroba bulletin asigi headlines amuhana miyam da thamjari Oza haiba sinfamasi thaksi khasi laiba ing tapa afaba chawkatpa khunai ama sembada khwaidagi chawraba thaudang lauriba thang wangba sinfam amani haina chief minister Nongthompa Birena phongdoraki amasung India Post Payment Bank ki chahi ama mapung farapagi mapok kumon thauram ngasi post office Imphal na susin na babu parada laiba head office da pangthokre